मिजिंग ताबीर खाइपुन इमेज टीवी न तरामना ओक्चबग लोनना ब्रजेश कुमार न खुरमजरी ngasi maroiba pauda ngasi anova minister taruk wasak lauduna n biren luchingba laingak chauthokri DM University gi offline da examination thagani lauthorok padargi PG mahiroi singna yaningdo pongdokduna irang thokri World Media Council की third preliminary session hayeng New Delhi da paktok kadori. Mapungoi pau lobirsi ngasi Rajbhavan da pangthok pa thorom amada Governor La Ganeshan na anova minister taruk wasak lauduna N Biren na luching ba laingak mapung phana sautokre Governor na nauna wasak laukraba anova minister taruk adudi Technopol Kendra gi MLA Letpau Hokip konthok jamgi केंद्र की MLA डॉक्टर सापम रंजन सिंह खुराई केंद्र की MLA लशांगटेम सुशीलद्रो सेकमाई केंद्र की MLA हैखाम दिंगो नंबोल केंद्र की MLA थौनाउदम बसंत सिंह अमदी जिंगाई केंद्र की MLA खलसिम बासुमनी वसक लोबगी थोरम अदुदा चीफ मिनिस्टर एन बिरेन सिंह हाना वसक लो खरब मिनिस्टर सिंह MLA सिंह सिविल अमदी पुलिस की मकोक थोंबो ऑफिसर सिंह सु सरुक याकी Ningsing bayabadi handak pangthok ki batani thoisiba Manipur Legislative Assembly Mikhal da apun basit hompogi manungda BJP na seat kuntrani thoi phangduna absolute majority oiki loinana hokyo march tang kunmathoi da Chief Minister N Biren yauna Cabinet Minister manga punna taruk Governor La Ganeshan na wasak loduna anau lengak semkhibani अहनब तंकक की वसक लौकिबा मिनिस्टर सिंह अदुदी थोंजू केंद्र की MLA थोंगाम विश्वजित सिंजमई केंद्र की MLA युमनाम खेमचान बिष्णुपुर केंद्र की MLA ए गोविंदास कोंथौजम कांगपोपी केंद्र की MLA नेमचा किपजन अमरी तमई केंद्र की MLA अवांगबो निवाइनी Chief Minister N Biren की Council of Ministers Numit Kumani expansion tawungamdana laireklaba matungda ngasi anova MLA taruk adu hapchinduna taranithoi suba Manipur Legislative Assembly gi laingakta tangai fadaba masing adu hapchinkhibani taranithoi suba Manipur Legislative Assembly gi BJP na luchingba laingak asida minister amatta oirabasu phangnana bahaiduna support tawrakiba National People's Party Janata Dal United Cookie People's Alliance amadi Independent MLA sing kan hotnarabasu lengak asida minister amat hapkidre admokpu Naga People's Front ki ngasi hapchiliba minister asi tharga punna ani lengak asida yaure amarom dasu BJP ki MLA ahum laiba Chuchampur district tasu minister ama fawwa yaudre loinana BJP ki oina Naga singi marak tasu minister ama fawwa pidre amadi Senapati district Thawal amadi Kaksing district tasu minister ama fawwa haptre ngasi nauna wasak laukho minister taru asina paigadaba portfolio singsu athu matamda lauthulagani hairi hojik laingak asida hana wasak laukho minister sing puri bafam singdagi maru oyo pham kaya lehori hairiba sing adugi manungda home finance health na singbasu yauri Dhanamanduri University da PG tawriba mahiroi singgi examination April kundagi offline oina tawragani haina ikhang khangaudana examination timetable lauthorokpadagi PG tawriba mahiroi singna DMU gi vice chancellor gi office ta thomjinduna irang thokre mahiroi singna irang horakpadagi BC gi office ka khara amang ata thokre thodok asida Manipur police ki matam chana laktuna control tawkibadagi amang ata ka henna tholamgadaba adudagi kankhre thodok asida mari lainana DMU gi PG Students Association gi President Dani Thoksom phongdokibda lairik tambagi khudongsadaba COVID laichan oiki syllabus lotion
daba kaya leiba amadi sukteng thengnadriba syllabus kaya su yauri masida offline da karamna exam pangthokadoribano haina mari leinabasingda wari sana duna kayarak lakhrabani adubu kudakta notice sokchilakpasi maram sade makatana mari leinaba loshang singsu thingjilagani haina su mahakna makatana phongdokhi Kakching District Chekmaijing Khunau da leiba Smart Universal Academy da Salai gi Smart Society ga Kumja 2020 gi September kumathoi dagi hiram amatada mari leinadre maram asina society asina thorakpa cherol amata school asina chatnaroi haina school asigi management committee gi secretary N Sanjayna phongdorli Chekmaijing Khunau da leiba school asida pangthokpa pamising unaba amada school asigi management committee gi secretary Sanjayna lising chapan mafudra marida make Brahin Junior High School haina lingkhat laba matung lising aniga sumna tarama thoidagi salai Smart Society ga khusamnaduna jalai rakhiba school asi salai gi oina khudong saba kaya leijabadagi lising aniga sumna kungi September kumathoida salai gi MD Elangwam Brojen Yauba Mifam Amana School Asiga Society Asiga Mari Amata Lainadre Haiduna School Management Committee Amana Jalaidun Laki Madugi Matung Inna COVID ki Wanaraba Manung Fawa Committee Asina Oza Amad Staff Singbu Mateng Pangdun Lakli Adubu Ngasigi Pause Karaga Smart Society ga Mari Amata Lainakidraba School Asigi Matang the Smart Society na School gi Principal Headmaster Sinba Yauna Anobo Order Amatholakpa Asi Ngaktabangamde Lonana Hairiba Anobo Order Asi School Asida Chatnaroi Maram Asina Asiguma Class 10 Amadi 12 ki examination Manungda Mioi Kharana School Asigi Academy Atmosphere da ayat apan pirak liba asida state asida laiba mahiruluk amadi mama apa singasu midyang sangbiu haiki Ulsi Manipur da record set to graba adugumba school ni project laiba management team sina staff sina Manipur da faidi fabai school sing manunda amma ohen bada chobu thogang lawraga ohen graba mayam da madu kudam changdam put graba adugumba school lamani sumba school sing bunna nabasla pa basi Laiba mayam si na amadi lekai mayam galona koi soidana thengnagani Pamising unaba aduda saruk yakiba hanagi make Brahin Junior High School gi co-founder ke Maniharna Salai gi Smart Society ga hiram amata da mari lainadraba school asibu yonthok pa yanaba Smart Society na torok liba thabak asi Chekmaijing gi miyamna kaidonungda yaba ngamloi School asina Chekmaijing dagi nongmai khong phawbagi amata ngarba school oibana school asi gidamak khul asigi miyamna lepkani haiki Malepda laiba Mitai Singhi ahum suba mifam 3rd plenary session 2022 Delhi da World Mitai Council WMC na sinduna Western Court Janpat Road New Delhi da hayang pangtok lagani Reawakening our spirit of oneness haiba thim da pangtok kadaba thoromgi mangjaunana ngasi su mifam pangthoktuna khananainaki masigi matangda WMC gi General Secretary Yambem Arum Maiteina phongdorokpada Malayamgi oina Maitai Singhi oiba mifam Delhi da 3rd plenary session 2022 pangthok jagani ngasi su ahanba mifam pangthokhi ayokki session amadi nongtilgi session pangthoktuna khananainaki hayengi thorom asida USA Bangladesh Philippines amadi atai mafam mapa laibaki miyosingsu virtually form da saruk yagani aduga India gi oina tongan tongan state singda lairiba mitai singna saruk yagani haina phongdokhi thorom asida miyamna saruk yabiyo haina phongdokhi mifam aduda WMC Central Executive Committee gi President Haigrujam Nabasyam Vice President Y Dhan Singh Dr. KN Chan WMC Manipur State Unit ki U Kunjo Singh Maharashtra ki President Amadi State Unit ki President Amadi Secretary Chungshu Saruk Yaki First session yamna mapung phana with lot of excitement harau nungaina degidi akoi manungda phongdokpa ngamdaba amado akoina platform amani haina sagatsebedo yamna akoi 110% haina akoi achieve tawba ngamjai aduga miku kharagi matungda akoi second session su haujaragani
Manipurda hauki pung kunmarida mioi manga COVID positive oikre mi sibadi yaukide pumfam asida mioi chaniga nifum doi COVID test tauki maduda mioi manga COVID positive oikibana ngasige COVID positive oibagi chang sada ani dasmik ama yauki state asida COVID laichat sandorok padagi ngasi fawuda apunma mioi lak ama lising kontratre chama marifudra COVID positive oikre haidba positive oikraba singi manungda mioi lising aniga chamaga kunna laikidre ngasi mioi ahum COVID naba fadun discharge tokibadagi apunba COVID naba phakibagi masing lak ama lising kuntra manga subna tarapan sukre state asigi COVID naba phakibagi sangna sada marpudra ni pandasmik mari anini active case tana mioi yankai mathoi leiri Prabhu Jishu Krishna cross the pang tingduna sikraba asibabu ngamduna hugalakkiba numit Easter Sunday na lakpada Textiles Commerce and Industry Minister Namsa Kipgenna Manipur gi miyam maru oina Christian lining chatpa ichil inaw singda yaipa paujel pekli asiguma senglaba numit asina lakpada ekoida anauba asa nungai yaifaba chawkatpa purakpa oirasano hai My plane Manipur amadi Northeast pu India gi mainland gi tongan mafam singda kaktan natana atopa country kaya da line saktak pangamgani haina Union Minister of State for External Affairs and Education Dr. R. Kiranjan na haikre langthapal kunjada leiba kanglei mime repertory theater na chinduna anirak suba National Mime Festival gi ninichan ba performance utpagi hodokpa thoramda mahakna hai lamdam asi tongan ba hiram khudingda adumbak mangjin thaduna lakli karigumba mime play asi school curriculum activities ama oina hapwa ngamlabadi mime da hena miyam da hena sakhangba art form ama oibata chawn mateng oigani phongdoki kupla yangadi to uda thokpa adugumba leiba amani haibase aikoina masi khangina basum brain khali to uda to haibase da negativism natawa with a positive zeals anu adoba innovative idea mayamama puthokpada aikoigi lamsi su yamna mangjin thaba adugumba leiba amani aikoigi talented personalities mayam asi properly groomed or different trade, certainly they will sign it, they will bring the fame, name and fame is sports the Purapadamayna, Kochupurapung of Kali. Haiba festival asida Mizoram, Assam, West Bengal, Bihar amadi Rajasthan, Punna state tarukta gilakpa theater group kayana saruk yari loinana tha asigi tarapan fawba chathagani. Ngasigi thoram aduda MP ningthau leisem basana zawba amadi sakna harba theater gi maru oiba mioi kyasu saruk yaki hanagi agriculture minister oiramba oinam lukhoi nangasi wangoi kendra gi govindagram awang lekai dat nau saba taurem awang sagai gi community hall ama sangaduna miyam da khusinakre ngasigi thoram aduga mari leinana ol khoina hai miyam gi seba taw haibasi miyam gi bihut MLA oidrabasu miyam gi khusamna duna makhata na thabak paikhat khigani ngasi sangari ba community hall asi yauna tongan ba market set yauna mahakna paikhat lamba thabak kaya mikhal laikibana sangaba ngamhodaba sing mathang sangana na ba sem saduna leire haina hongdokli Makata duna Chief Minister N. Birenal Chingba BJP gi Lengaksina Chingtam Thong Manana Chawkat Nanaba Paikalak Liba Tabak Kaya Singa Luina Miyam ga Punna Kusam Naduna Tabak Kaya Makata na Paket Kigani Haina Hongdoki Hot Kargasu, Katargasu, Miyam gi Saba Taujarage Haidana Tolak Rabanina Miyam ga Pullaga Miyam ga Tanaraga Lady Bongo Kendagi Jaga Jaga polling gi Tawayaba aina makhata nasu yang hut oidrasu paikhat chagigani haidana ai amjage Palliative Care Foundation Society Imphal Linkhat ki bagi foundation de gamari leinana ngasi Imphal gi kangla gate tagi Palliative Care for All haiba timda cycle rally ama ngasi Janims ki director Professor Deben lamthakre Palliative Care Foundation Society Imphal gi Secretary Dr. N. Subodha yauna pangthokpa cycle rally lamthabagi thoramga mari leinana Professor Deben hai miyambu nungai yaifana leinana ba thabak thoram kaya paikhalak liba Palliative Care Foundation ni makhoi gi thabak thoram kudinga
miyamna support tawbiu haina phongdokpaga loinana Jennings ki director Professor Deben Masamaksu ngasidagi foundation asida yauduna makhoigi thabak thoram singda yaurgani haina phongdokki Tengnopur police station gi manung sanna Imphal More Lambi National Highway 102 gi Bongyang amasung Senam anigi marakta Maruti van ama lambi khutong thiba thodok amada nupi ama sire driver sokle thodok asigi matangda phangba pauna hai laikhidraba nupi adugi maming hayai bibi sahi punipan mapuroiba laikhidraba Muhammad Abdullah Soramaya lekai Kaching district ni aduga soklaba Maruti van driver adugi mamingna Muhammad Badur sahi nifu apokpa laikhidraba Muhammad Halim Sora Kaithel Kaching district tagini hari thodok asi ngasi nungthil pung anirom tarakpada More dagi soratamna lakiba silver machugi Maruti van registration number MN01K1285 Bongyang amasung Senam anigi marakda laibaktiba thodok adu thokibani hari thodok thokpham adumaktada hayai bibi sahi umpunipan mapuroiba laikhidraba Muhammad Abdullah Soramaya lekai Kaching district laikhidabani driver aduna miyamna lok thoklaga Imphal da pukhatuna ana layengi thabak sathari hari gari adu makhoi ani khaktamak More dagi chan thakna polam sing puduna soratamna thorukibani hari Peoples for Human Rights and Climate Change PHRCC na sinduna nomugi oiba Rethinking the Future of Manipur and UN International Humanitarian Law haiba topic da consultation workshop ama pangtokri ngasigi thorom aduda U Novokishore Secretary UNMM Advocate Rabi Khan amadi Imphal Times ki editor Kumukcham Rinkuna thorom mapusing oina saruk yaki ngasigi thorom asigi matangda PHRCC gi coordinator M Kalanjoin hai tongan ba political gi oiba wathokna thoaliba lan drug ki wathok nupi angang da chathariba crime sing asi lamdam asida thengkhang kaya thoktuna lakli basi miyam punna khangminnaduna matau karamna wathok sing asi thoaloidage haibagi wakalonda pangthokpani phongdokhi Manipur context of Kusundar Kananga Saki pre-poll post violence Mizam Mayam Sokiba Kotuma Mi Umfu and Sokiba Manga Sikiba Mayam said Nasia Koini Praza Moina Matangi Tungi generation future da Masisum contributor Patagadi Madu Akoyi Manipur future ama later Oidra happy Panam than Nasia when city questioning the future of Manipur and UN International Humanitarian Law Hayanggidamak yalhomi aikoi pullasi haiba wakalonda lamdam asigi mabung mopa singa mase masal oibi singa thajibu khudol tamba igi khongul libagi thorom palace compound laiba iboyama sumang lila sanglenda iramdam kanba apunbaluk ikalna sinuna pangthokre 2014 dagi hauduna sahi khudingi leptuna pangthoktuna lakpa thorom asi kumsi sahi gi oinasu nungsi chanabagi lipulna Nahunana Chachin Handuna Apunba Pangal Sagat Minabagi Pandamda Pangtokpani Hari Thorom Aduda Amjugi President W. Samjai Sirka President Somendro Thokshom Tangkul Naga Foothills Ki President R.B. Son Jimik Nikhil Bhanupriya Manipuri Mahasabha President Anil Singh Gautam Imphal East JP Upadhaksya KSS Tama All Manipur Sumang Lila Council Secretary S Hemanta Ikalgi President Naram Ongbi Mema Amadi Ikalgi Advisor Adhikari Mayum Redi Malana Thorongi Athoiba Mitunglen Sing Oina Sarukyaki India ki Prime Minister Narendra Modi na Laibak Sigi Mipung Kudingmak Thaknanaba Apaba Ising Yumthong Kudingi Toti Ising Pithaknanaba Pandamda Lokalak Liba Thorang Jal Jiban Mission gi Makhada Oinam Kendra gi Manung Chanba Oinamda Mamangi Lengakna Jatra Ulamlaga Semgatpa Hodre Water Supply Project Semgat Nanaba Amadi Atumatamda Loisananaba Oinam Kendra gi MLA Irengbam Nalinina Koin Satuna Yanchin Kre Yanchin Kongchat Aduda MLA Irengbam Nalinina Pongdo Kibada Oinam Kendra gi Mapam Ayambada Kundariba Kulsing Thaknanaba Apaba Ising Thakpa Pangdana Lady Adubu Paliba Lengak Asiga
तानरगा अथु मतमदा थौरांग कया पाइखतुना केंद्र मियामगी अवाबा कोकननबा होटनगनी ओइनांगदा सेंगोटकदरिबा वाटर सप्लाई स्कीम असि थिंकाई अमदी लोकटाक पाट की तोरबान ओइरिबा ओक्सोई पाट पुखरी तौरगा यांगोई मरिलदगी इसिंग सही चुप्पा फंगदबा मधुदगी इसिंग लौगदबा ओइबना थौरांग असिना लोइसिलगदी सही चुप्पा इसिंग पीबा ngamlagani हाइकी यंगचिन कोंगचत अदुदा PHED बिष्णुपुर की मकोक थोंबा ऑफिसर सिंगसु सरुक याकी हंदक नौना नेशनल मेडिकल काउंसिल ना अयाब पीदुना लिंखतखिबा मेडिकल कॉलेज सीजे एकेडमी ऑफ हेल्थ साइंसेस की OPD लाकलिबा अप्रैल 19 दगी हांगलगनी हाइना सीजे हॉस्पिटल एंड रिसर्च इंस्टीट्यूट की CMD डॉक्टर पालिना फोंडोक्रे ngasi सीजे हॉस्पिटल की ऑडिटोरियम द पांगथोकपा पाउमिसिंगा उन्नबदा महाकना हाई डिपार्टमेंट तरेट की नौना हांगदोरिबा OPD असी अयुक पुंग 9 दगी हौगनी लोइनना सुपनगी टिकेट ममल चाम पीबा कक्तुना मियामगी अना लायंग सथगनी महाकना मखा तारदुना हाई मेडिकल कॉलेज असिगी ओइना हांगदोरिबा अनोबा OPD असिदसु PMJAY अमदी CMHT कार्ड की खुदोंग साबसु फंगनी लोइनना हानदगी लैरिबा कॉर्पोरेट हॉस्पिटल की ओइनदी चटनरिबा सिस्टम दा अदमक अहोंगबत लैरोय होंदोखी हाइबा सिगी OPDC मसीगी चार्ज की बच्चा में कुछ रजिस्ट्रेशन फी यौजरवाय बच्चा में हानदी समा चाटो साइन सरवाय अदो मेडिकल कॉलेज की OPDC रखतदी उनका चामा अदो लोइनना हाइबा मेडिकल कॉलेज OPD दा इफेक्ट अवसिंसी मसी PMJ अदुगा CMHT बयान एरकंगे हाइबा कार्डसिंसी पाइबसिंसे मनुष्य सिरगादी असनसोल लोकसभा सीट अमसुंग बेलीगंज असेंबली सीट की बाइपोल दा तृणमूल कांग्रेस ना सीट अनिमक फंख्रे असनसोल सीट दा तृणमूल कांग्रेस की शत्रुघ्न सिन्हा ना BJP की मेरेप अग्निमित्र पटेल दगी वोट लाख अहम हेन पंगदुना वोट माइपाकी बेलीगंज असेंबली सीट तसु तृणमूल कांग्रेस की बाबुल सुप्रियो न फंख्रे सीट असिदा BJP न मकोई की मेरेप ओइना केया घोष अदुगा CPIM न साइरा साइ हेलिम्बु थादोरखी असनसोल लोकसभा सीट की बटांगदा बाबुल सुप्रियो न हाइकिबदा सीट असिदा BJP ना मैखेट मसई अमा थागतलबा फावबदा मखोइना माइपाकनी हाइन हाइकिबा लैकिबनी मरक असिदा शत्रुघ्न सिन्हा ना असनसोल की मियाम अमसुंग वेस्ट बंगाल चीफ मिनिस्टर ममता बनर्जी बु थागत फोंदोकी BJP की मिरेप ओइकिबा अग्निमित्र पोल ना हाइकिबदा मियाम न पिरकबा राय तराम न ओई महाराष्ट्र की कोल्हापुर नॉर्थ असेंबली कॉन्स्टिट्यूएंसी की बाइपोल दा महाविकास अघाड़ी कंबाइन कांग्रेस ना माइपाखरे कांग्रेस मिरेप जयश्री जाधव ना BJP की मिरेप सत्यजित कदम दगी वोट 53,400 हेन पंगदुना माइपाखिबनी 2023 की दिसंबर दा कोविड-19 ना नाबदगी कांग्रेस की MLA चंद्रकांत जाधव लेखिदबदगी कोल्हापुर नॉर्थ ईस्ट सिगी बाइपोल तौखिबनी सानबगी पाउ माता पांथोइबी एसोसिएशन थोंनावजम सिंधुना चथरिबा इमा पांथोइबी ट्रॉफी 2022 इंगसी सानकिबा मैच सिंगदा ब्रदर्स FC क्वाकैथेल YOC यांगडोंग माइपाखरे PTSCB पुरुम तंपाक अमदी MPAA थोंनावजमना ड्रो चथख्रे ngasi सानकिबा आहानबा मैचता ब्रदर्स FC क्वाकैथेल ना मांगते दानाइरेंग FC लिटानबु पांजल मरी सोइनोदा माइथिबा पिखी अनिसुबु मैचतना YOC यांगडोंग ना PTSCA पुरुम तंपाकपु पांजल तरा अहुमदा थोइखी अदु अहुमसुबा मैचतना PTSCB पुरुम तंपाक अमदी MPA थौनावजम पांजल अनि अनि चनदुना ड्रो ओइकी अरोइबदा मरयोपाव अमुहन्ना ngasi अनौब मिनिस्टर तरुक वासक लौदुना N Biren लुचिंबा लैंगाक चाउथोख्रे DM यूनिवर्सिटी की ऑफलाइन दा एग्जामिनेशन थागनी लाउथोरपदगी PG माहिरोइसिंगना यानिंगदो फोंदोक्तुना इरांग होख्रे वर्ल्ड मिटे काउंसिल की थर्ड
preliminary session hayeng New Delhi da paktok-kadori. Ngasigidamakta di paudam pizam mata solution jari mayang tabir ba khwai puna pu amukana khurumjari.